Ma'am, drawing ye kulora. Ado, ma'am, fazade katang malima de do katang comment hai biramo. Ai de man badi yo drain khalle yam hibedi nate. Ado, katang ai hai jaba ai level da ye kibane. Hoi mana bze am kuirabane mana. Hairamaze. Yekpio na do. Kena tori. Ai je timing su yam phang dawa. Handakti timing se khar de phange phang tar ga ju aini ye ki khan gi bana color na phajana yekning gi bana ado color ni yek paje color lei ba chat pa khot pa do mapan thok pa ya dam ni na akhoi color do lei ba ju ngam dramina arai ba pencil na adum ye mana pencil na ye su ka de na ha gi ba ama su lei gi ba adu da gi ju sum aina khallaga pencil no ye ge na aina ju khallaga ye ki bane Ado friend ma'am aigi YouTube channel sida yingbirba singbu nongni yengpo ragadi subscribe tawbiramo aduga hana subscribe tawgiba singnadi like hojik nongna subscribe tawbuga isu dum kisu kaide dum like comment share dum chamana dum tawbiramo aigi de kisu leite ma'am da pathanaba aina video khara dum namjaba je ma'am yingbibadu adu khatana ina pamba Ado friend ma'am sigi mana baze masak se photo je ai huzik nakanda thola ge mabani photo je single ne mana whatsapp ta tharak pane ko imana baze a single tharak pane aina double couple loina imana baze lu jul phong godro bane guys ma'am ado imana baze single mana single si ni je hoi mana baze tharak pane yekpio na aina double helake ne haidokiba adu ge aina double ohin bane ado guys ma'am sigi mana baje ji mangonda yekpa loire je mangonda haibda magi feel to surprise to bodo ma'am amuk tamina ji ai mangonda call tawge loudspeaker tharke aduga guys ma'am ni yeng tabiyo ado painting je fajadabra do katang haibirama ai time lapse tawraga ma'am da hawbadigi yekpadu uchagadabado ma'am waru yade sauba yade kena tawre ai ju wangam khara ju heitabane ado yam sawiba de habdi ai phone sidagi adum picture je puthokchar yekchabani na katang ina pa gi phone dagi aina time lapse torga namga dabado katang khudong cha daba leibidagi namdre mayam warawa de mathang yelakpa atugumba mayam york targa di dum makok yekpa hawdagi time lapse torga dum ai samjarke mayam da yengba nungaina ba Ado guys ma'am hojik yekpa lor bakanda namjare ado guys hojik se ina fagi phone do lae habadi phone do ma yum da leire ado my phone de video ye video shooting ye to jare ado gai call tor ge mo imana do ma gi fill do ma yum ing tamina si ado na guys ma'am ready da le biro picture ye ko jo ai horen call taw lor matung da sei ama hapsan jaraga phajana shooting video je matem dang to jar ke ado sei ju keno ju picture je mi ing tabiyo guys ma'am ready to watch guys ma'am call to je aduga my reaction na ma'am yimina je my phone number sileto ado phone to ge loudspeaker thar ke guys ma'am aduga my reaction do ma'am tamina je go ai camera ai mi se son ying ne do ma'am ya sure de call to ji aduga yiminas horgi रोका जा सकता है खांसते या छींकते वक्त हमेशा अपने मुंह को कोरोना वायरस की एडवर्टाइज हो रही है लगातार साबुन से धोएं अपनी आंख नाक और मुंह को छूने से रुकें अगर किसी को खांसी बुखार या सांस लेने में तकलीफ हो तो उससे कम 1 मीटर की दूरी बनाए रखें जरूरत पड़ने पर नजदीकी स्वास्थ्य केंद्र जाएं या हेल्पलाइन नंबर 011-239-7846 पर संपर्क करें स्वास्थ्य एवं परिवार कल्याण मंत्रालय भारत सरकार द्वारा जनहित में जारी चले hello langamba tai tabro nungari bo kyam nungari ke
ꯅꯣꯏ ꯂꯝꯕꯤ ꯑꯝꯇ ꯊꯣꯛꯅꯗꯕ ꯅꯠꯇ꯭ꯔꯣ ꯑꯌꯨꯛꯇꯒ ꯊꯣꯛꯅꯗ꯭ꯔꯣ ꯊꯣꯛꯏꯗ ꯊꯣꯛꯎꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯗꯨꯀꯥꯟ ꯅꯨꯡꯀꯥꯟ ꯑꯗꯨꯝ ꯍꯥꯡꯉꯤ ꯄꯣꯠꯐꯝ ꯐꯝꯃꯤ ꯑꯩꯈꯣꯏ ꯑꯔꯦ ꯂꯩꯀꯥꯏ ꯀꯌꯥ ꯊꯣꯏꯅ ꯂꯥꯟꯗꯕꯩ ꯋꯥꯅꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯊꯣꯛꯏ ꯕꯣꯂꯤ ꯁꯥꯟꯅꯕꯗ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯁꯥꯟꯅꯩꯅꯤ ꯄꯔꯦꯡ ꯂꯦꯡ ꯉꯥꯏꯔꯒ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯑꯍꯥꯎꯕꯅꯤꯅꯦ ꯑꯗꯨꯗꯤꯀꯣ ꯍꯥꯎꯕꯅ ꯅꯨꯡꯉꯥꯏꯗꯤ ꯀꯩꯅꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯃꯤꯅꯦ ꯀꯩ ꯄꯥꯎ ꯂꯩꯔꯒꯦ ꯅꯪꯒꯤ ꯈꯟꯖꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯅꯪꯅ ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯅꯪ ꯌꯦꯛꯄ ꯈꯣꯠꯄ ꯂꯣꯏꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯗꯨ ꯆꯨꯝꯃꯝꯃꯗ꯭ꯔꯥꯅꯦ ꯑꯗꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯗꯤ ꯈꯔ ꯌꯦꯡꯗꯕ꯭ꯔꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯇꯅ ꯍꯥꯏꯖꯔꯛꯇꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯐꯦꯁꯕꯨꯛꯇ ꯅꯪꯉꯣꯟꯗ ꯇꯦꯛ ꯇꯧꯕ ꯌꯥꯎꯔꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯆꯦꯛ ꯇꯧꯕ ꯎꯝ ꯑꯩꯉꯣꯟꯗ ꯆꯦꯛ ꯇꯧꯕ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯅꯪꯁꯨ ꯑꯣ ꯍꯣꯏ ꯁꯣꯏꯅꯕ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯇꯦꯛ ꯇꯧꯔꯛꯀꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯦꯕ ꯑꯗꯨꯒ ꯌꯦꯡꯉꯣꯕꯀꯣ ꯅꯪꯒꯤ ꯗ꯭ꯔꯣꯌꯤꯡꯗꯨꯁꯨ ꯌꯦꯛꯄ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯟꯕ ꯅꯪꯒꯤ ꯍꯔꯥꯎꯕꯗ ꯑꯝꯇ ꯅꯣꯛꯀꯦꯅ ꯇꯧꯔꯝꯕꯅꯤꯅꯦ ꯑꯗꯨ ꯌꯦꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯪ ꯊꯥꯒꯠꯂꯛꯇꯣꯏꯗꯨꯕꯣ ꯌꯦꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯅꯪ ꯐꯣꯟ ꯇꯧꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤ ꯂꯣꯏꯔꯦ ꯅꯪ ꯑꯩ ꯈꯜꯂꯝꯕꯒ ꯆꯥꯅꯩꯅꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯌꯦꯛꯄ ꯂꯣꯏꯕꯩ ꯇꯧꯔꯛꯄ ꯃꯥꯟꯕ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯀꯂꯔꯗꯣ ꯌꯦꯛꯄꯗꯣ ꯆꯠꯊꯣꯛꯄꯗꯣ ꯌꯥꯝꯅ ꯇꯥꯟꯖꯥꯗꯣ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯗꯦꯕ ꯀꯂꯔꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯄꯦꯟꯁꯤꯜꯅ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯛꯊꯣꯛꯑꯦꯕꯀꯣ ꯅꯪꯅ ꯌꯦꯡꯅꯤꯡꯉꯝꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯪ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯔꯛꯄꯗꯣ ꯄꯨꯂꯞ ꯀ꯭ꯂꯣꯁ ꯑꯣꯏꯍꯟꯅꯔꯦꯕ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯦꯗꯤ ꯅꯛꯁꯟꯅꯔꯒ ꯑꯩꯅ ꯌꯦꯛꯄꯤꯔꯦꯕ ꯑꯅꯤ ꯊꯣꯛꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯦꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯐꯣꯇꯣ ꯀꯥꯞꯄꯒ ꯃꯥꯜꯂꯦ ꯌꯦꯡꯒꯦꯅꯦ ꯑꯗꯣ ꯍꯥꯟꯅ ꯊꯥꯔꯛꯑꯣꯅꯦ ꯌꯦꯡꯉꯨ ꯍꯥꯏꯔꯣ ꯑꯣ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯔꯛꯀꯦ ꯅꯪ ꯋꯥꯆꯞꯇ ꯊꯥꯔꯛꯀꯦꯕꯀꯣ ꯑꯩ ꯋꯥꯆꯞꯇ ꯍꯣꯏ ꯅꯪ ꯋꯥꯆꯞꯇ ꯐꯣꯇꯣꯗꯣ ꯊꯥꯕꯤꯔꯛꯑꯒꯦꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯣꯕꯀꯣ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯛ ꯍꯣꯏ ꯇꯧꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯌꯦꯛꯄꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯅꯪꯅ ꯈꯜꯂꯣꯀꯣ ꯏꯇꯥꯎꯅ ꯌꯦꯛꯄꯨ ꯀꯩꯗꯧ ꯃꯥꯜꯂꯣꯏꯗꯣꯏꯅꯣ ꯍꯣꯏ ꯅꯪꯕꯨꯗꯤ ꯄꯨꯔꯥ ꯃꯥꯜꯂꯝꯃꯤ ꯅꯣꯏ ꯁꯥꯏꯗꯤ ꯈꯤꯇꯪꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩꯗꯣ ꯃꯥꯜꯍꯟꯒꯅꯨ ꯌꯥꯗ꯭ꯔꯣ ꯈꯔ ꯁꯦꯝꯗꯣꯛ ꯌꯥꯗ꯭ꯔꯣ ꯈꯔ ꯐꯖꯅꯕ ꯍꯣꯏ ꯌꯥꯝ ꯁꯦꯝꯗꯣꯛꯄꯗꯣ ꯀꯩꯅꯣ ꯃꯥꯟꯒꯦ ꯇꯧꯋꯦ ꯄꯥꯡꯒꯟ ꯃꯥꯟꯒꯦ ꯇꯧꯋꯦꯕ ꯑꯗꯣ ꯁꯦꯝꯗꯕꯅ ꯐꯔꯕ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯜꯂꯦ ꯅꯪ ꯑꯗꯨꯝ ꯃꯥꯅ ꯌꯦꯛꯈ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯝ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯝꯃꯒꯦ ꯑꯩ ꯅꯉꯣꯟꯗ ꯁꯨꯝ ꯅꯪꯒꯤ ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯇꯥꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯋꯥꯆꯞꯇ ꯍꯧꯖꯤꯛ ꯊꯥꯔꯛꯑꯒꯦ ꯐꯣꯇꯣꯗꯣ ꯍꯥꯟꯅ ꯑꯗꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯚꯤꯗꯤꯑꯣꯗꯨꯅ ꯌꯦꯡꯉꯣ ꯊꯝꯃꯦꯀꯣ ꯒꯥꯏꯁ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯨ ꯀꯝꯗꯧꯒꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯄꯥꯡꯒꯟ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯥꯏ ꯁꯝ ꯌꯦꯜꯂꯛꯄꯩ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤꯗꯣ ꯄꯥꯡꯒꯟ ꯑꯩꯈꯣꯏꯒꯤ ꯎꯞꯄꯗꯣ ꯀꯣꯛꯇ ꯎꯞꯄꯗꯣ ꯑꯩꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯗꯣ ꯎꯞꯁꯟꯕꯗꯨꯗ ꯁꯨꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯑꯇꯩ ꯁꯨꯝ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯗꯤ ꯂꯥꯟꯅ ꯈꯟꯅꯔꯣꯏꯁꯤ ꯑꯩꯁꯨ ꯌꯥꯝ ꯍꯩꯖ ꯁꯤꯡꯖꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯁꯨ ꯉꯥꯡꯕ ꯌꯥꯝ ꯍꯩꯇꯦ ꯃꯌꯥꯝꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯧꯖꯒꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯑꯇꯣꯞꯄꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝꯗꯩꯁꯨ ꯀꯃꯥꯏꯅ ꯏꯟꯇ꯭ꯔꯣ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯈꯔ ꯇꯝꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯁꯣꯏꯒꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯒꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯩꯅ ꯏꯁꯩ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ
ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯣꯊꯥꯔꯣ ꯅꯨꯡꯉꯥꯏꯅ ꯃꯊꯪꯗ ꯌꯦꯛꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯤꯒꯤꯗ ꯑꯗꯨꯝ ꯑꯩꯗꯤ ꯗꯤꯁꯄ꯭ꯂꯦꯗ ꯑꯗꯨꯝ ꯆꯣꯡꯊꯣꯛꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯛꯂꯛꯀꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯒꯥꯏꯁ ꯌꯦꯡꯉꯁꯤ ꯑꯗꯨꯒ subscribe ꯇꯧꯔꯣ. Hold me close till I get up. Time is barely on our side.